Manipur tholiba irang asi athuba matamda waroisin ama purakpa ngamnaba mamang thagi tang kuntrada Ministry of Home Affairs gi makok tongba official amadi Maitai Civil Society Organization CSO gi mioi taraga mapan gi kangbu amaga New Delhi da unaduna wari sanaraba matung committee asina thamlam kiba report adugi status kadai fawbagi thakta thabak oina pangtokba haurabagi amadi Ministry of Home Affairs gi official singa yanaki ba wafam singa du puraktuna ngarang numirang waidam sorang na pung mangaga minute kuntra rom taba matamda Manipur Governor Ajay Kumar Ballana mayai tangban lauduna DGP Chief Secretary Commissioner Home amadi Delhi gi kongsata yauraba Maitai CSO gi member singa loinana mifam ama pangthokre hairi hariba mifam matuda lanjelaktuna relief camp ta sangjafam lauduna leiriba internally displaced person singa se tha ani gi phase 9 na Masa Masagi Mayumda Hanjilhanba leihannaba state government gi maikhairi gi thorang toba hokre haina khangalakre ahanba phase ki oina sangba yaba mafam sing khangdoktuna nauna yum saba loiraba sing masagi yum soktana leiramba madi mi leinadabadagi nongkhang sairaba yum sing adu repair toba madi sangba yaraba yum sing khangdoktuna phase 9 na July thadagi sanganba horaga December tha fawbada phase ani ahum thokna Hanjilhanbagi thorang toba hore haina khangalakre hairi gwaltabi thodog aduga mari leinana inquiry committee dagi lan khalakiba Sab report governor da leibaga loinana hafta ani ki manungda sab decision miyam da laukthokлагani hairi phubala gi thodokta ningthaujam biren kauba lomi ama makuta nongmaina pankiba thodok aduga mari leinana inquiry ma sathaba loinana thodok adu da involve toramba yai haina singnaba security force manga ama su suspend tawkre haina khangalakhibaga loinana mafam adu da deploy toramba security force sing adu laukthokhaga MR amadi IRB lising amaromna mahusinduna vulnerable areas sing da deploy tawkre hairi kudak ki thodok thokpagi report amadi handle tawnaba DC singi kuthangda flying squad ama semkre haina su khangalakre numit kuntrani gi manungda illegal immigrants sing khangdoknaba Ministry of Home Affairs na thokiba notice adu thoidoktana handak sahi ahuba saruktagi illegal immigrant apunba lising taraga humdoiga samapanga nifuga manga gi biometrics lauduna khangdokpaga loinana lising taraga humdoiga samapanga taraga tareda mana maramda halankibagi report leibaga loinana walhauriba illegal immigrants saniga kontraga taro hannada leiri haina khangalakre free movement gi oina sing amadi tampakta satok sasin yanaba tampaki maikaidagi cooperation pirage haina fongdok lamkibaga loinana state ki site ki July thadagi hauna initiative launaba thorang tawba haure haina su khangalakre hairi